Sahi yamsilaglaba nupa nupi anigi yumbanabagi marida thogalakpa akaibasing article ase huyalan pau segi loksing pukaigi kalamdagi lokhotsabane nupa na sahi yamsilaglaga toina haktinarabade heart attack torokpa yabagi risk hengalai haiba hiram asigi matangda ahanba oina pangthokiba study amagi report na phongdokre Journal of Health and Social Behavior da phonglakhiba report amada Michigan State University gi Sociology gi Associate Professor Hui Liu na haike Sahi yamlaba nupa na nupiga loinaba matamda heart ta henba stress piba maramna khudong thiningai oi nupi gi oina de masigi ona tainaba ne nupi singda de blood pressure hantharakpaga loinana heart disease dagi ngakthokpada mateng pange Michigan State University gi Associate Professor Hui Liu amasung mahaki kangbuna kumja 2005 ta masagi sahi yangkhega taret amadi marfuga mangagi marakta leiba miyoi lising ani ga chani marida chathagi study gi data kumna nainaduna yanglamme mahak na haike tongan ba maram kayadagi hal oisilaklaba nupasingna sexual problems sing mayok na rae adubu naha amaga manaba mawongda nupiga loinanaba honarubadagi heart ta henba stress pirak e kanagumba miyoi kharana Viagra amasung finunggi haksang mapanggal kalhanaba atay hidak lang thagsaba nasu risk hengalakpa oiramba yai scientific oiba mawongda chapchaba khudam sangdam phangdrabasu finunggi haksang mapanggal kangkhathananaba hidak lang thaksingna ahal oiraba nupasinggi heart ta sogalakpa yai haina Dr. Hui Liu na phongdokhe adubu sahi yamsilaglaba nupi singi oina de haktinabadage haksang da kanaba kaya marum phangbagi khudam thengnare haire maruoina oxytocin kauba hormone ama thadorokpa maramna blood pressure hanthalle ana laying bagi sinphamda leriba doctor singna hiram asigi matangda sahi yamsilaglaba nupa singbu mamutta na khangan baga loinana cardiovascular disease leibra haibadu khangdoknaba chang naina screening toba mathau tai haina Dr. Liu na makhata khe Yoi ayamba sahi yamsilakpagi matungina haksangda ahongba kaya thoraktuna hanagi matawgum nupa nupigi oiba yumbanabagi mari thamnaba ngamlakte finunggi haksang mapanggal sonthalakpagi matangda maruoiba maramsingde arthritis, chronic pain, dementia, diabetes, heart disease, incontinence, stroke, depression, surgery tawkhiba hysterectomy, mastectomy, prostatectomy mayakan ba hidak lang thaksaba yu thakpa masung maikhu sizinaba sinachingbane Miyoi ayamba sahi yamsilaglabade tang nabagi khudong chadaba mayok na re maduna maram oiraga nupa nupigi yumbanabagi marida akaiba thokalae naha oiringaidagi chang naina haksang sajel taubaga loinana ising asabana higa yayirbadi khudong chadaba si khara makhai kokhanba ngamme khwang naba natraga haksanggi mafam amada matam sangna saina khol phawduna leirabade nupa nupigi oiba marida akaiba thorae saina khol fathanaba hidak langthak toina charaga na phinunggi haksang mapanggal sontharae maram aduna hidak ama charamdaida maduna thogalakpa yaba side effects singi matangda doctor ga ningthina tanagadavane dementia haina khangnaba pukning wakhalgi oiba laina asina narabam yoisingda nupa nupi toina loina ningbagi apamba pokhalakpa yai laina asina narabam yoisingde masagi loina bini natroga mapuroibani haiba masak khanglaktaba maramna atopada midyang karal salubadage khudong thiba mayok narakpa yai asigumba makhalge miyoisingbo dementia gi maramda ningthina khanghairaba doctor nurse natraga social worker na mawong ta na loina biba mathau tai finunggi haksang mapanggal sonthalakpagi matangda khwaidagi maruoiba maramsinggi manungda diabetes tu amane laina asina naraba miyoisingda nupa nupi loina ningbagi apamba phawande thamoigi laina leiraba miyoisinggi i utong khujilakpa maramna igi iselda apanba thorae maduna maram oiraga finunggi haksang mapanggal sontharakpadage nupa nupi loina ningbagi apamba phawalakte heart attack tawkhraba miyoi oiraga de amukka hena khudong chadaba mayok nai bladder gi control mangsilakpadage mapan thonglakpada khangjinba ngamdabagi thawong ase ahal oisilakpagi khudam ne masina maram oiraga yumban punsida akaiba thogalae depression na narba miyoi khudingmak mamangda thawai tana tawramba thabaksingda pukning changlaktabaga loinana haktinnabagi apambasu mangkhe amaromda surgery tawduna nupige uterus lokthokpagi thawongbo hysterectomy kauwe hysterectomy tawbada kanagumba nupi kharage ovary lokthokpasu yawe mastectomy haibasina operation tawraga nupigi thabaki saru khara natraga loinamak lokthokpagi thawongbo ne nupagi prostate chawthorokpa natraga cancer tawrokpadagi operation tawduna prostate lokthokpagi thawongbo prostatectomy kauwe mathakta pankhriba thawongsing asina maram oiraga finunggi haksang mapanggal sontharakpadage nupa nupi loina ningbagi apamba phawalaktaba yai blood pressure gi hidak antihistamine antidepressant tranquilizer appetite suppression wakhal laina gi hidak amasung ulcer gi hidak yauna hidak langthak makhal kharana finunggi haksang mapanggal sonthalakpa yai pumnamak asigi mathakta yu thakpa miyoisingsu tongan ba sexual problem kaya mayok narak eng
आर्टिकल असी रिलायबल सोर्स युमफम ओइरगा फोंगबने अदुबु मसिना मेडिकल प्रोफेशनल सिंगी पाउताके महुत सिननब होनबदि नत्ते अरोइबदा ताबिरिबा पुमनमकपु थागतजरे।